Santri taba pulis furuba ASI ama yauna miyoi ahum songat khrei. Churachandpur Police Station da Santri taba police personnel sing da attack sathaduna tamthina phurami haibagi maral da Churachandpur Police na Manipur Police ke ASI ama yauna miyoi ahum phagat khrei hai re. Fagalaba miyoi ahum adude ASI Thangjasin guite ama de mahakaloina rakpa ke khamswalian chahi kunmapan apopo ke Swakim Dorcas New Lamka amasung Churachandpur ge Bunmol John Bengdage N Bunsunmang chahi kuntraga mga pokpa laikhidraba N Jinlang ne pawasina makha taradun hai tha asigi haukiba tang taraga marigi ahingda Churachandpur gi police ki constable Nungsuwang mungasi santri taduna laikhe matamadu da Churachandpur police mamangda ahoba makhol khara takhe khudak adu da constable Nungsuwan mungna Maki mapang constable Maukwan sunga loinana station gi gate sangsinduna phiba madu yangshin ke mata maduda Ginswan guite constable number 1901433 ase lambi gi nakanda gyan mangduna lambi gi nakalda taduna ledam ke makata na thogdok thokpham manak nakna constable Nenswan mungna Churachandpur police ki reserve line da leiba ASI Thangjasin guite ase mahaka loinaba Miyoi aniga loinana civil dress da lairam khe matam aduda Nenswan na thogdok adugi matang da hangluba matamda ASI Thangjasin guitena makata na tathi tawai bawahi kaya ga loinana constable Nongswamun amasung maki loina basingda khut tharaktuna constable Nongswamun dagi khulai munna bohona khe maduda constable Mankhwangsang Asok apan nang khe amarom da gyan mangduna ta duna lairamba constable Gilon Swan mafam adudagi laukhatuna hospital da laikanana ba pukhat khe tungda thogdok aduga mari leinana police ASI Thangjasin guite amasung mahaki loina rakpa miyoi ani aduge mathakta case ama laukhatpaga loinana makoi ahumbu tha asigi tang taraga manga da fagat khe loinana makoi ahum chief judicial magistrate Churachandpur da puthoklaba matung tha asigi taraga nipan phauba police custody remand lauthakhe amaromda ASI Thangjasin guite gi mathakta departmental action laukhatpasu haure haina police tagi phangba pawasina makha tare pangthoki bahom coming ceremony center dage senthang laukthaba yana bahona ba thoksil nei pre-pak ngarang yumja kaisa numita lainga ki home department na sinduna ahan ba Manipur rifle ge banquet hall da pangthoki ba home coming ceremony gi thoramda tongan ba lalawlup manga gi kedar kunthra ka mathoi laingak ta khulai thadokuna changjarak le haiba aduda yaukhiba People's Revolutionary Party of Kanglaipak pre-pak ke Lanmi Singlup Red Army gi kedar taruk adu pre-pak amasung masigi Lanmi Singlup Red Army ga karigumba hiram amata damari leina de haina pre-pak ke Publicity Officer Department of Publicity and Propaganda Mangal Khuman na khuyek piduna thadorokpa cherol amada phongdorok le Homecoming ceremony aduge luza daba thawong amana pre-pak BC haiba ama thonjenduna pre-pak manungda machet makai laiba oina miyamda lana uhana bohona khiba durne sunglai leitaba party ama semjin sajilaga hapsilakpa sinasu pangthokiba home ceremony adu semjin sajin bani haibasi masana adumak takjare pre-pak ta pre-pak BC haiba ama leite haibasi thengkhang kayarakta laibak miyamda sengdoktuna lakhrabane maramadun lainga ke home ministry na hairiba thawong asi makhata na chathadana ba amukhan na section warol asi thamli haina su phongdorok le pangthokiba thauramadu Manipur laingak na semjin sajinduna ningtam yawol asibu masak thianaba amade miyamda lana uhanaba hotnaba anemba thakki policy propaganda ne BJP laingak lakpadagi maruoina kanglaipakta ingtappa hanjilak le haina laingak ke makongna phongdokiba wafam adu manaina mapu ningbagi wangangni haina lupasina lawe mapuna chanaba amasung laingak ki khuchabi khara manaraga Surrender drama tawduna home ministry dagi senthang lauthaba yanaba amade ningtam yawol sing yawol ihau tawningdre haina leipak miyamda lana uhanaba sinbanam thaki surrender drama makhal amakhakne center gi BJP lengakna kangleisa singbu indianize tawnaba honabada lengaki makok yauna lamdam asigi lusing basaba kharana mapugi yathang inba chamjaraba iraisa singdi kakngawna rei chahi kaya lisang chitna mangkhiba ima leibaki ningtamba hanjinaba pre-pak na
चोक्थब लेतना निंगतम यावोल लांथेंग चथरिबा सिबु लेंगांगना मियामदा लाना उहनबा होटनरे सेरानबा सेमजिन साजिनबा पाउमिसिंगना कॉन्फ्लिक्ट सिचुएशन लैबा लमदम असिदा लोइलम लेंगाक असिना निंगतम यावोल असिबु रिफॉर्मेशन अमा पुरकनबगिरा नत्रगना रिवोल्यूशन अमा पुरकनबरा हाइबसे मियामदा चममनबा पोखले हाइनसु फोंदोरकले पॉलिटिकल आइडियोलॉजी अमगी रिवोल्यूशन बु रिफॉर्मेशन ओइना लौनरकपगी मवोंगदा प्रोपेगेंडा तौरिबासे यामना ngakningai oi laingaki makokna lamdam asigi miyambu lana lamjingnaba amasung ningtam yawol ihawasibu nathaiduna punaba honariba thawongsing kaidawnungda mai pakpa ngamloi amasung madubu chapchana thengnanaba pripak amasung masigi lanmi singlup red army na matam pumbada sem saduna lai haibase idaisa singda thamjari hainasu aroibada phongdorokle phaubai amuka sumai tharam lei tha sigi nipan gi ahingda khangabok awang maning lokolda yaidaba pairaga thamba lau sangam amagi phaubai masak khangdaba singna tumna mai thadok lambagi maikhu phauba mutringaida khangabok khul maktada atoppa lokol amadasu lamhen tu hen basingna paiduna thamba phaubai amasu mai thadok lamle haire mai thadok lamlaba phaubai adugi mapugi maming moirang them khomai chaini fugani pana pokpa ningthem jau kawe khangabok part 3 makha lekai dagi ni haire mai thadok lamliba phaubai adu mechin na khawraba matungda yainabagi damak pairaga thambane adubu ngahan amasung ngarangi lonaba hingda masak khangdaba singna mai thadok lambani haire maramasina thogdok asida senaba miyoi sing phagat piduna maralgi matik chaba sairak pibiu hainasu mari leinaba singi pungning chingsilak le flight singda face mask upagi tangai fadaba leiraroi Civil Aviation Ministry na ngarang phongdokibada plane tongduna chatpa matamda face mask sisinabagi kanglon compulsory oina leiraroi adubu passenger singna sisinaba pamlabadi sisinaba yagani haire Johnson & Johnson na baby powder saba yagane yonbadi yaroi haina court na khangan khre Bombay High Court na Johnson & Johnson company na puthokpa nauba baby powder sing test tauba yahan khrabasu miyamda yonbadi yaroi haina athingba thamkhre Maharashtra lenga ki order amagi matungin na Bombay High Court na anoba judgment asi takhibane state lenga na thokiba order ani gi mayokta company na High Court asida petition ama file tawrakhe state lenga ki order adugi manungda amana haukiba September 15 da company asige license kaknaba wafam phongdokhibane lainga ki atopo order aduna haukiba September 10 da takhibane order asigi matungina company asina baby powder saduna puthokba amasung yonbagi thabak thauramsing lepkadabani haina phongdokhibane order adu state lainga ki joint commissioner amasung state food and drug administration FDA na pass tawkhibane Kolkata da based tawba central drug laboratory na Johnson & Johnson company na saba baby powder da lainga ki guideline da yauriba pH level dagi hena wangna hapsile haina phongdokhraba matungda Maharashtra lainga na company asige bolam sing thengjinaba order adu takhibane sisinabada kadai phauba sapharabage khangdaba fisu hidak bora yankhai ga taruk Sony duplicate television mari phare Manipur da mapandagi lakpa miyoi singna phai phate khangdaba polam kaya puduna lairak khulakta yonbagi thabak leptana sathare asigumba polam sing adu maming leiba company singna saba mananaba ningthina sem saraba package sing da hapa thengna re maduna maram oiraga miyamna polam adu kadai phauba asengbanu haiba khangbada wana thokle ngasi sizinabada kadai phauba hygienic oina traga oide haiba khangdana local made oiba yai haina thajaba Manipur gi mapandagi pusilakpa fisu hidak sarap bora yankhai ga taruk amasung Sony duplicate television mari Consumer Club Manipur na phagat pangam khre haire fisu hidak asi Serp Excel ga manaba mawongda Excel haina thai hairiba fisu hidak sarap sing adu Jet Travel bus ta purakbadagi ngarang ayu pung 13 rom tabada North AOC gi Kekru bus stand dagi Consumer Club Manipur na phagat pangam khibani haire Hiram asiga mari lenena ngarang pauna kaithel da leiba Consumer Club Manipur gi office ta paumi singa unaba madang Consumer Club Manipur gi President T Phulchan Sharma na hai state asigi mapandagi pusilak pa polam singa se akak naba pawama phangbadagi
Wet and Mizer ki kangbu amaga loinana Consumer Club Manipur ki thongmisingna phagatpa ngamkhibane. Polamsing asi North Kolkata da North 24 PGS dagi Sanjoy Roy amasung Santos Mondal kauba nan Manipuri ani na pudun lakpane. Makhoi ani na hairakpagi matungin na state asida makhoi na polamsing asi pusilakpa handaka nipalak sure. Polamsing asi makhoi na gari waidu na bus stand dagi Greater Imphal dagi lapna laiba mafamsingda yonbagi thabak chathai haiba khangba ngamle. Polamsing asi yonbagi mawong asi Fisuidak asi beg tara laubada Sony television ama hapkani hairaga yonbane. Hairiba television asisu Sony company gi asengba television natte. Makhoina Sony gi sticker napsin bane. Fisuidak asi Surf Excel ga manaba mawongda Excel haina thaba Kolkata da saba duplicate local made ne. Fisuidak asi Surf sing test tawdribana maram oiraga sisinabada kadai phauba hygienic oi haiba khangba ngamdre. Maram asina state asida lairiba dukandar singna asigumba kaya asidagi section biyo. Asigumba phibam asi chana thangnaba polamsing yauna atai polamsing dasu chatharamba yai. Online gi khuthangda phangliba polamsing yauna atai polamsing dasu chatharamba yai. Online gi khuthangda lakliba polamsing asidasu asigumba kaya yauramba yai. Asigumba hiram kaya asigi matangda Manipur lengak yauna mari lenaba loisang singdagi paikhat pa yaba thorang sing paikhat haningi haikhe. Jagoi thangta amadi kang masana lengaki school amada tambi haure. Laidik tambi ba khakta natana laisu thaksi khasi khanganaba masa mau phana thamnaba pandamda nat ki chanabi ama oina Laikon Upper Primary School gi mahiroi singda curriculum activities ke manungchana oja guru naina Jagoi thangta amadi kang masana mahiroi singda mamang tha October dagi tambi ba haurakre. Imphal East District ki manungchana laiba kongba makha Nandaibam laikai da laiba Laikon Upper Primary School gi headmaster Wanglengbam Gobind Singha na hai Laikon Upper Primary School ase 1987 dagi hauna Manipur government na laukhalakibane. Hana di laikai gi angang singgi mahimasing tampham sang oina lairakibane. School asi 2018-19 da government ki school asi da mahiroi mari khaktamak lairik tamduna lairakibane. Mutlagani haiduna lainarurba school lamanne. 2019-20 da mahiroi ani hengalaktuna punna mahiroi taruk lairik tamlakhe. 2020-21 da na mahiroi yangkai gumdoi maming chanaraktuna lairik tamlakhe. 2021-22 da na mahiroi chamaga humpugani amuk hengalaktuna lairik tamlakhe. 2022 haujikna punna mahiroi chamaga humbudraga mapan na mahimasing tamduna laire. Sahi khudingi Indian sing da UK gi visa lising ahum pinabagi anauba scheme haudokre. UK amasung India ge bilateral amasung selthum ge marising sesil hananabagi damakta British Prime Minister Rishi Sunak na haudokhiba anauba scheme amagi matungin na sahi khudingi Indian lising ahum UK da laknaba visa pigane. Europe ki energy crisis ningtham thagi matung dasu loidaba yai. Europe ki economic sector pumnamakta energy crisis ki sathiraba economic impact singna saitheng pidi amasung problem sing adu Russia Ukraine lan loidriba phauba loiroi dauri haiba wafam analyst singna yanakre. Aroi bada tabiriba pumnamakpu thagatjare.